Oinam Assembly Constituency ki manungsana Oinam Municipal Council ge maru oina Oinam Kaitel dage Oinam Mamang Irom Fawbagi kilometer ani sangba lambi Oinam Mamang Laikai Manglem dage Yangoi Salanfam Fawba kilometer marigi lambi amadi Oinam Water Supply dage Oinam Awang Laikai Fawbagi kilometer makai sangba lambi sing semjin bagaloina street lamp hapsin bamadi thaknaba ising phanganaba Assembly Constituency sige MLA amadi mari lenaba department na numit tari nigi manungda Mityeng changlaktrabadi akanba khongjang kya sangsilaklagani haina Tanglai Hada Manipur Kanbalup Tamkal Hairi Lup Asagi Advisory Board ki Secretary Dr. Oinam Sabu Maitena Thomi Singaluri Nangasi Oinam gi Lambi Thong Amadi Awar Passing Koina Satuni Yangshin K Yangshin Kongshat Aduga Mari Lenena Oinam Sabu Maitena Hai Assembly Constituency Asidage Mamang da Kaki Bamihut Singna Sembi Sambiramba Matamda Fazana Sembiram Daba Loinana Oinam gi Marway Balambi Singda Street Lamp Haptabana Numidang da Satoksa Sintobuda Kudong Sadabakya Mayuknari Varti Prime Minister Narendra Modi na yum-yumda thaknaba afaba ising pigani hairabasu ngasi phawba Oinam Assembly Constituency gi mafam ayamba water supply gi ising yohonba ngamdana leiri haiki Tarana Mityeng pangbidana aikhoi ninghanaba leitana aikhoi ngasi tanjariba thoram thodang lambi semnabagi wafam se ngasi dagina hafta ama phawgi manungda lambi semnabagi chap chaba action taken do lakho pirtaba taragadi tongan ba action Oinam gi praja khudimangna mambi thingmani khangde lambi tokhaibani khangde masigi wafam si tawrasi haibagi adu wakat adu aina mayangi mohut sinjarga tamjabani ngasi phawba lambi gi thongi kariguma amatta yengsan pidabadona Oinam da lebiru praja singa se karimata uraroi khangaroi lauraktre haibagi matagum leiba simak Oinam da lebiru praja ipaipal khudimki poningda hena hena ngon pamakon marmu arga ngasi di khangba ngam dabagi saruki wangma lanthoga khoi prince media da haijabani